Houjik matam ki film sing da nupi ki matik-magun phajana uthoktabagi mami ama tariba ase leihandanaba film puthokliba singna akhannaba mityeng changba mathou tai haina Manipur ki Governor Anusuiya Uikey na phongdokkhre wafam sing ngasi dagi lakliba tang 3 fawu chathagadaba North East India Film Festival NEIFF 2024 hodokpaga mari leinana MSFDS ki auditorium da pangtokpa thauram amada mahakna phongdokhibani Minister of Information and Broadcasting ki senthang makhada Thauna Manipur na Film Forum Manipur, GIPR Art and Culture Department amadi MSFDS ki matenga loinana pangthokliba Film Festival asigi haudok warolda Governor Anusuiya Uikey na hai. Aikhoi gi culture da nupi singna achauba mafam ama kanba maramna makhoi gi matik-magun sing ase film da mapung fana uthokpagi tangai fadaba chaungna lei. Film da nupi yawhandaba yade haibagi wakhalon thadokchuna makhoi da akhannaba mityeng changlaga film puthoknaba honase. Kunai amagi channel lonchat ningthina samgat sagat ke hairapade afaba makhagi film sing puthokpa haibase yamnamak tangai fade Houjik ki oinadi North East State singna puthorakliba film singi thak ase aduki matik wangna lei haibase mahaki thajabane maram aduna filmmaker singna afaba makhagi film puthoktuna haugalakliba naha sing ase channel lonchat amasung lining laishondagi thaptok khidana bokona se 35mm ki black and white film dagi haurakhiba Manipuri cinema ki khongchat ase ngasidi aduki matik khumang chawsille video gi mateng nasu Manipuri cinema ase malem da sak takpada chawna mateng panglaki haibo wafam ase tabada nuwaiba fawbi amaromda malem bi thakta sangnai raba filmmaker aribam syam sarma gi maramda khanglubada chawthokjaba fawbi aribam syam sarma na puthokhiba maming leraba film singi manungda lamja pasuram olangthagi wangbada so imagi ningthem amadi isanauna malemda achauba phida ama kanba ngamle masidasu natana Manipuri film amade artist sing awangba thakta pukatnaba honabada aribam syam sarmana achauba thodang loduna lakli haina so Governor Anusuiya Uikey na makhatana phudokhe thauram aduda malemgi oina saknai raba filmmaker aribam syam sarma DM University ki Vice Chancellor Professor N Rasmohan amade Manipur lenga ki IPR amasung Art and Culture Commissioner M Joishu sarup yakhe अरिबम श्याम शर्मा जी इनके बारे में आप सब लोग जानते हैं मगर मुझे इस बात का जानकर बहुत ही एक प्राउड भी हुआ कि इतने लंबे समय तक आपका जो जज्बा है आपने किस तरीके से यहाँ पर फिल्मों के माध्यम से जो कामयाबी और कलाकारों को आगे बढ़ाने का जो प्रोत्साहन दिया है वास्तव में मैं आपको इस बात के लिए बहुत बधाई देती हूँ जैसे कि आपने 1974 में उन्होंने अपनी पहली फिल्म लमजा परशुराम का निर्देशन किया था